PM Narendra Modi mathang thad laklabi yari Manipur thokli bisai ani helabi irang asiga mari lena Manipur sattuna Manipur gi miyang gi puning phathna ba madi irang loisna na bohona di haina Indian National Congress namadi Manipur Pradesh Congress Committee na kanna saiba marak Prime Minister Narendra Modi mathang thada Manipur laklabi haina tuan pawgi likhun singda phungtoraki tuan pawgi likhun singda Prime Minister Narendra Modi mathang thada Manipur laklabi hairabasu official oina confirm tawbadi ngamthri Pawgi likhun singna hai kariguma Manipur Prime Minister na mathang thada lakpa tarabadi Chusampur susattuna mafam aduna oiriba phibam yengsingani hairi Nomagi khongchata Manipur laktun Imphal amadi Chusampur animakta miyamgi oiba mifamsingda Prime Minister na wangangani Pawgi likhun singna hai sabsaba numit lepa leitrabasu Prime Minister na Imphal da laklaga Chusampur helicopter na sattuna miyamna saruk yaba thoramamada wangangani amadi Prime Minister gi khongchatka mari leina Chusampur helipad samganaba madi lambi sing samjinanaba laingana thabak sing lokhatpa hori Prime Minister gi khongset asida Manipur da hana pekhatpa project mayam ama sangaba loinana anauba perajet mayam ama gi urep yum tamlagani haina su palladuna pawge lakhun sing hai Prime Minister na sanga ga project sing gi manungda chingmairong da semgaliba civil secretariat complex yawgani tuan ba work agency sing hongduna haukiba sahi tararong gi mamangdagi Paikhalakdiba Civil Secretariat Complex hauji loishinanaba laingaki mari lainaba singna ngehak leitana sangsinuna yengsilaga thabak paikhatuna leidibani pawgi likhun singna hai Civil Secretariat Complex ta natana atai sangaba yagadaba project sing yengsinbagi thabak laingaki makok thongba singna yengsinuna thabak lokhatpa hokibaga loinana nauna paikhatpa yaba project singi matangna tuan ba department singa tanaraga thabak lokhatpa hore haina thajaba yaba pawgi likhun singna phungdorakli Panmayabri haukiba sai English ngani kungo humdogi me humda Chusampur gi horaktuna Manipur gi tuan mafam singda sandokhiba irang asida yamdrabda mi sani ko khumfurom laikidaba loinana mi kunthra rom na hauju phawba mafam khangdana lairi irang asida yum lising da mai thaba madi Thugaibana singba tawkiba loinana mi lising humfu hena mayumda laiba phangdana lairambadagi kharana mayum lamdamda hanakhrabasu ayama miyoi sing haujuk su relief camp sing khangna sana bhi kim sing amadi lengana matam khragi oina saba sang singda lainaribani amaromdana Indian National Congress ki lusingba singi marakta party president Malik Arjun Kharge party ki secretary general communication Jairam Ramesh amadi Rahul Gandhi na singbana prime minister bu Manipur sati haiduna yak leitana saiba marakta prime minister na Manipur lakpa tarabadi Manipur laidi irang siga mari lainana thabak singla kholakani haibigi thajaba lai haina pawgi lekhun singla phongtokli Indian National Congress tanatana Manipur Pradesh Congress Committee gi lusingba singna Prime Minister Narendra Modi bu malem gi mafam singba thungna satuna santi purakna bu honarabasu India gi state am oiriba Manipur da satuna santi purakna ba madi meyangi puning phathabagi matamdi leiti haina saiduna lakibane Manipur hausu oiriba phibam asida Prime Minister Manipur lakpa tarabadi madu sumna lakpo oire santi gi sabsaba thawrang amaga loinana lakpada natana Manipur popular government ama lehalaba matungda oina lakadabani haina atopa pawgi likhun amana su phungdorakli pawgi likhun asina hai hanasu Prime Minister Manipur laknaba thawrang toramba laikre dubo matamaduna Manipur gi irang loisinbi yabagi phibam udabana lakidabani hauju amuk lakhani haibigi phibam ama lairakliba Manipur santi gi phibam lakpaga mari lainaramba ya hairi Manipur matam sang irang lairaklaba matungda saliba sayesi gi February mapanda N Biren minister gi phamdagi resign tawkibaga loinana February 13 gi president lairakibani ningsingwa yabani numi khrani gi mamangda Union Home Minister Amit Shah na Manipur gi hauju oriba phibam asida popular government ama lehenba haibisi yamna challenging oigani haina phongdoki aduma popular government ama siamloi haikidabaga loinana popular government lehenabadi yingsilli haikibani haina pawmuna makhatana phongdokli Nungairaba Pausel Bio 360 NEET Success Center ki second batch NEET Biology regular course plus test series ki admission hauzari NEET 2025 ta marks sahum natragana sahumgi mathakta phangkiba satra sing amasum IDP students sing goina akhanaba offers pizari special feature khara hairabada regular test series printed study materials, affordable tuition fees, PYQs, amasum expert curated question analysis ni khudong saba singa silawi hau lakli bazun gi tang kuntra English singa ni kunga manga dagi class haujaragani akupa marol gi dama haujumak paw phobirau khogi contact number di 8575587677 natragana khogi address Hodam Lerak Masin opposite Kaisampat oil pump da lakpiduna akupa marol khangbiyo amaromdana
ꯔꯦꯂꯤ ꯆꯠꯇꯨꯅ ꯌꯥꯅꯤꯡꯗꯕꯁꯨ ꯎꯠꯂꯤ NIA ꯐꯥꯕꯁꯨ ꯂꯦꯞꯊꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIA ꯂꯧꯈꯠꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯐꯒꯠꯄꯁꯨ ꯂꯦꯞꯊ꯭ꯔꯤ NIA ꯑꯃꯁꯨꯡ CBIꯅ ꯀꯨꯀꯤꯁꯤꯡ ꯐꯒꯠꯄꯒꯤ ꯃꯥꯌꯣꯛꯇ ꯀꯥꯡꯄꯣꯛꯄꯤꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯃꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯃꯈꯣꯡ ꯃꯅꯥꯛꯀꯤ ꯂꯝꯂꯣꯏ ꯈꯨꯟꯗꯒꯤ ꯁꯥꯃꯨꯑꯦꯜ ꯊꯣꯡꯁꯤꯌꯥꯟ ꯍꯥꯎ ꯋꯥꯏꯐꯩ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ NIA ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝ ꯑꯃꯅ ꯐꯠꯈꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯂꯧꯈꯠꯂꯛꯄ ꯀꯦꯁ ꯑꯃꯗ ꯁꯥꯃꯨꯑꯦꯜꯕꯨ ꯐꯠꯈꯤꯕꯅꯤ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯉꯔꯥꯡ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ NIAꯒꯤ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIA ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBIꯅ ꯂꯧꯈꯠꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤꯁꯤꯡ ꯐꯒꯠꯂꯛꯄ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯍꯧꯔꯒ DC ꯑꯣꯐꯤꯁ ꯐꯥꯎꯕ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯨꯀꯤꯖꯧꯁꯤꯡꯕꯨ NIA CBIꯅ ꯃꯔꯝ ꯆꯥꯗꯅ ꯐꯥꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯨꯜꯂꯥꯎ ꯂꯥꯎꯈꯤ ꯅꯨꯄꯤꯁꯤꯡꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯨꯆꯤꯡꯕꯁꯤꯡ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡ ꯑꯃꯁꯨꯡ ꯅꯍꯥ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯐꯥꯎꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯪꯁꯤꯟꯈꯤ ꯀꯩꯊꯦꯜꯁꯤꯡ ꯐꯝꯅꯈꯤꯗꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯈꯤ ꯃꯩ ꯂꯣꯏꯁꯪ ꯊꯣꯡ ꯂꯣꯟꯅꯈꯤ ꯒꯥꯔꯤꯁꯤꯡ ꯆꯠꯈꯤꯗꯤ ꯈꯣꯡꯆꯠ ꯑꯗꯨꯅ DC ꯑꯣꯐꯤꯁ ꯀꯥꯡꯄꯣꯛꯄꯤ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯣꯇꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ CSOꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯂꯣꯏꯅꯅ DC ꯀꯥꯡꯄꯣꯛꯄꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯖꯣꯏꯟ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ Kotu, Kuki NP, Sadar Hills Civ Association, Kuki Women's Organization, Sadar Hills, Kuki Women's Organization for Human Rights, Kuki Student Organization, Sadar Hills, Kotu Women's Wing yamna puna khuyek piduna pishinkiba memorandum aduda Kuki Village Volunteers singbu atamna fagatpa asi yaningde haiba wafam sing thamki amaromdana athubada popular government semlaklagani Senterna Manipur Santi Hanjinanaba Muslim National Highway sing mapung phana hangdoknabagi thorang pakhali masi hek thabak to onthokpa loibaga athuba matamda Manipur popular government ama semlaklagani haina Manipur gi ex minister Nongthongmam Birena Fongdokri Haukiba sai ing 1975 gi June 15 gi ehing nongyai matam adugi Prime Minister oiramba Indira Gandhi na India pumbar emergency thamkiba numit pu ningsingduna Sangvidan Hatia Diwas 20 years of emergency have hiram the similar ama BJP Manipur Pradesh na Imphal gi Kaisampat Nitepa Chuthekta leiba Thambal Sangni na pangdokre BJP Manipur Pradesh ki President S Sarda Devi Hanigi President Mainam Borot Hanigi President ex Union Minister Thanauzam Sauba Hanigi President ex MP Rajya Sabha Khetremeyum Babananda MLA Singh Thongam Bishorjit amasuk Dr. S Ranjan Case Ibomsa Karam Syam yauna BJP Manipur Pradesh ki makok thongba lusingbasing amasum thapu basing yauna pangtokhiba thoram aduda XCM Biren hai RSS lerambadigi BJP thulaktuna hauzik lengak paiduna India bu sakhotpa malemgi lebak ama ohenma ngamle Prime Minister Narendra Modi na India da leidiba miyambu thong manduna sakhotanba tuan scheme kya pakhali lairaba singi masa masari scheme singi senpham hakthengna yawhonna direct benefit transfer gi thawrang sing pekhali lairaba sing sel tingdana layengbu yanabi Ayushman Bharat pekhali Manipur Chief Minister gi hakshal gi tengbang pekhali lenga ki school singi phibam phagat handuna mipum khudimang mahi tamana na school phagat an mission hawdoki artist singi tengbang scheme hawdoki haina XCM Birena phudokki mang hai BJP na Manipur gi damak pekhali ba thabak kaya hayeng khanglaknaba matamda mitapitar lagani hauki pasai khumpu hena Congress na India da lenga pai khiba matamda Manipur yauna India punama thugairambani Manipur gi singa masum tamani gi marakta nungsinadana bagi maru hulamani Manipur hausi thoklibi issue center yamna kupni gingsinduna solution prona bohonari BJP gi workers singa hausi tholoktuna mangna tarib issue kaya solve tawna bohonari Manipur hausi tampaklamda shanti tamna hanjelakri center na hausi national highway hangdoknaba kana honari national highway hek hangdorakpaga atupa matamda center na Manipur popular lenga amuhana samlakkani haibigi thajabale Lakli besai English ngani ga kun ga treta pangthok dori be assembly election da BJP na mu hana sauna mai pak na ba hot amina sihan XCM Birena Fongdokre atopa report amadana
Bharatiya Janata Party BJP na sinduna ngarang Imphal gi nite pa chuthek leba thambal sawin da pangthokiba Sangbidan Hatia Diwas Constitution Mother Day gi thoramda wa ngangladuna hanagi Chief Minister Thomam Berena lakaduriba assembly election na BJP na nipu phangduna kagan hena phongdorakiba wafam ama social media da subai loikibani Amaromdana Turel Mapan da laibising de section wafam thamlakli Nong left na surakpa amadi Turel gi imai sing ngokhalakli ba sigi matangda Turel Mapan da laiba miyam tawgudaba mari tawroi da wafam ka senapati district DC Mamoni Dolly na phongdorakli miyam ising sokolakpa mafam sing da gilap na laibiyo ising da kumduna sanaba amadi manak nakpada thabak tawbigano hairakli DC na hai miyam na law suba gi thabak sing matam khalaki oina lepiyo maram sadana Turel lanthok lansin tawbigi thabak tawhigano ising da thomjing kraba Transformers की मनाक्ता मियामना संगबिगनो अमदि कारिगम खुदोंथिबा थौदो अमा थोलकपगा खुदकता पाव पिबियो कारिगम खुदोंथिबा इमरजेंसी अमा हेक थोकदा डिस्ट्रिक्ट असिगी लैरिबा डिस्ट्रिक्ट हेल्पलाइन नंबर 7628992200 दा पाव पिबियो हैरकली पानबा याबरे होखिबा लेबा पुप नुमिता बराक तुरेल दा लौमी अमदा सेंदखिबगी थौदोक लैखिबनि अमरोमदना बिमोल ना एमपी ओइना वासक लौखिबा सही मपुंग फाबगी थौरमसिंग पांगदोखरे Aina Chief Minister oirabadi Delhi gi sabida satloi bimol akoizam Aina Chief Minister oirabadi Delhi na phamu phamba lepu lepa Chief Minister do oiroi Chief Minister karino haibasi hana union government ta utkani haina Inner Manipur Lok Sabha gi MP angomsa bimol akoizam na phongdokre haribo wafamasi ngarang Youth Connect the Champion for Science na oza bimol conclave ka samnaraga sinuna Lampel supermarket leiba Tantha police ta MP Bimol na parliament MP oina wasak laukiba sahi ama mapung phabaga mari renana citizens historical responsibility haibisida pangthokiba conclave amada phongdokhibane Congress ki senior leader Okram Ibobi gaikhangam amasum MP Bimol akoijamna maira sukotuna hawdokhiba conclave adu how important is it for us to have a free and fair and issue based election what is the nature of our elected representative and their role in our lives amasum the present crisis and toward a new Manipur diaspora and their role haibi hiramani shida round hum thokna khana nainaki round hum adu sarugya ki basna iraba kya masam saigoiba mochi phongdonaki conclave sigi technical session amada moderator oikiba impact tv gi editor in chief Rupasandra Yumnamna karigumba bimol Chief Minister oirabadi mayunari problem si kamdauna solve tawgani tawgadagi Hain hangki buwang ki pakumda angomsa bimola koizun hai aina kariguma Chief Minister oirabadi ahan boina Chief Minister kanano karino haibadu union government da khangani Chief Minister ama oina constitution ki article 163 ki makada aigi office salaiduna aigi troops sing da command tawgani aigi command indrabadi makhoidu constitution ki mayukta leibani laiba asigi interest ki mayukta leibani haigani Delhi na phamu phamba lepu lepa Chief Minister do aidi oiroi Vision yauna problem asi solution purana bokhona gadabani haina thamki panelists sing interaction amada bimol hai hauzik thengnari ba awaba sing asi mamang da leramba leaders sing aduna tawramba asoiba sing adugi phalni magna hairi basi ma ko yaning da basing nadi politically pakai haisen boina logani khudam khara piraduna magna makhata khi Congress ki matamna thokpa thawdok sing all political party haina punna thabak tawminaduna miyam gi damak thengna khibani madumagna mais pakhi aduba Manipur hauzik thengnari bi issue si ki matangari Congress na kyara khana punna saminaduna thabak tawminna ba haibada yadana lakhibani tawbagi budi makhoi masana salaga leaders sing adu unaba ngamdrabanina atopa party puraga satpa haibisi yamna aruba amadi oigani magna hai magna sakti pairi bani hai miyamna mongona sakti sinabani maduna trabadi ma kari sunati oza masamani miyam gi mangonda piri pa sakti edu ma ikai khumna jai magna sakti pairi ngai sida oiraroi yararoi haibadu mayukna gani ahong ba khradi purakani ahong ba du ma ki matamda oidrabasu hongna ba thabak te paikhalam gani bimol na makhata ki bada candidate haibasi khubak khudamni candidate afaba thiba khaktana solution oiroi afaba candidate khaktana tana political ideology political conspiracy yamna maroi voter miyam gi wakhalon thawong asina singmali sangsina lagliba idea amadi process asi hongdokpa mathau tari henasu mangna phongdokhi amaromdana Iran amasum Israel gi lana Assam gi samna company sing mutkadori Nimikhrani ki mamangdagi Iran amasum Israel gi marakta akan balance tharakbana maram oirodun India dagi samna khwaidagi yamna leiba ama oirakliba Irana
लेबा अमु इरक्लिब ईरान सामना लेबा लेखिबदगी इंडिया की सामना की ललोन इथिकता सोलकपद नतरा आसाम द लेबा सामना की कंपनी सिंगना योनफम लेतबदगी मुत्प याबगी फियम द लेरि आसाम द मयुक नरक्लिब सामना योनफम लेतबगी फिबम असिगी मतंगना पावगी एजेंसी मन हाय सही खुदिंग ईरान इंडिया की सामना मिलियन किलो कुनगनि पालोम लेरक्लिबनि यामलब सामना सिंग सिगी मनुंगदगी सुकनतगी आसाम खक्तदगी सामना मिलियन किलो कुनग मरी लेरिबनि अदुगा आसाम खक्तन पुथोकलिब सामना गी पुथोकना सही अमद मिलियन किलो मार्फुग मंगा रोमनि हाइदि अदु सामना सिंग असि ईरान लेब लेखिबदगी मयुक नरक्लिबा योनफम लेतबगी खुदोंग सादबसि कोननबा टी बोर्ड अमसुम तौलाई टी रिसर्च इंस्टीट्यूट की हानगी चेयरमैन प्रभास बरुवाना पाउमिसिंगी खुथांगदा सेंट्रल लेंगा की मिकेदगी खुदक खुदोंग सादबसि कोहननब थबक लखटपगा लोइनना पॉलिसी लेवल की थबक सिंग लखटना सामना की सेक्टर थबक तौरिबसिंगबु मतेंग पांगबियु हाइना फोंदोखरे हाइदि अमरमदा आसामना मरु ओइना सोक्लबसु इंडिया की ओइना ईराना सामना लेब लेपखिबदगी मयुक नरक्लिब फिबा मसिगा मानना ईरान सामना ख्वाइदगी यामना सप्लाई तौब लेबाकसिंगी मनुंगदा अमा ओइरिबा श्रीलंका की सामना की इंडस्ट्री तौरिबसिंगदसु सब मानब खुदोंग सादबसि मयुक नहले हाइगिरि हेनसु पाउसत मखातारी लुसलकपोइना तेंदकप पावमना सीमा सानी की मियाद असिबाक संग लौखिरोइदौरि सीमा सानी की मियाद सेनब खुदिमक फाद्रिबा फावब माके असिबाक संग लौखिरोइ हाइना ngarang miyam gi mi pham pangthoktuno warep lokre haidi miyat asiga mari leina cm kiba jac na sinduna ngarang kherga awang lekai de miyam ge ba mi pham pangthokhi mi pham madura lamdam sigi tuan tuan cso sigi mihut singsu saruk yakhi mi pham madura सीमा सानी की हक्सांग asi ma ki mapu reba khaktada oiroi मरम मदुन मियाद असिद सियनब खुदिमक फाद्रिब फावब माके असिबाक संग लौदबा हाइना वारेप नखि हाइदि तेतलसुम म्याम थमजगे हौजकुइनदि म्याम पाउसु मतासे लुसिंजरगे मसु मखाताबा नौबा अपडेट म्याम पुनंगमिन सेना चैनल सिगी मकेदगी म्यांगी फमदा मखाताना थमजरी मखाताबा नौबा अपडेट म्याम पुनंगमिन सि